Handuna mahiroi singi punsi manghan kibagi tekchak pumba NDA lengak na pugadabani haiba statement amasu naharol gi thaudangi maroi ba headline oina kari azada ina lakchangning ba waphamsi zamasi cockroach janta party na form tarok mari leina na koigi scientist sonam wangchuk na punna koigi 20 days surakpak sida mahakna fasting hunger strike tarok pasida masi tongan masi Chinese ki agency ni adu ada haidana mayam mama mangonda allegation tawraba matung ngarang si mahak si phajal sina pangthok pa NEET exam da question leak orak padagi amuk reschedule tawraga jun gi tang kun ma thoida amuk pangthoki hairiba khugi masida laikhidaba angang taraga mapan gi punsi gi tekchaksi NDA government na pugadabani haidana su thamlakli adumakpu haiba sida khogi union education minister Dharmendra Pradhan si mahaksi resign tawgadabani haibasu lenga ke mai keidagi hojik miyamna tongan ba statement pirasu chapchana government of India na di sigma tangda haiba khogi national testing agency na lauriba sigumlaba exam si ozagi assessment da ozamasigi makhogi lauriba exam khulausi edumak chathadana masigi niyom se dum chathadana leiragadi khogi NEET ki experience nauna thokcharak pasingi makhogi interest su hanba adudana tana punsi makhoina honazar ribadugi mathakta tongan ba lambi emada habidi hariba parikha thabasi maksu dum muscle power amadi money power leiba singna khakna mai pakpagi mami makhak chauna lakpasi masi khitang semdok semjin su mathau tabra haidana khogi Tamil Nadu gi chief minister gi mai keidagi su oja wahai khara phongdok pa leigre ado oja gi point of view gi matangda oja national testing agency na lauriba masi gumba NEET exam si masi nauna reform tawba masu darkar oibra duga angang taraga mapan leigi dabadugi tekchak su masi haiba NDA government na pugadabani haidan su thamlakli sigi matang da ozagi oiba warol di kari kamaina thambini ozang tong thambi here kanoda hojik apigi sigi kanoki exam NEET exam se mas space ta apigi kanoki karhane yang controversial oiba support si apigi thoktok si yam toy thingna hakta mamang desa dom masih kena si exam si adom yang controversial oi masih question leak apa yang lain aduga adumba kan singa question leak bagi adumba thoktok singa CBI na matudi TST lo le ha kiba khot kiba mayam ma thokdok mayam le kre ado haiba thokdok sing sta CBI na thijin bagi thabak adum paket kiba lei aduga hoi mara leba makhoi mioi kharabati adum kano to jail sang makhot pa kharabati le kre ko aduga masi hojiksu adum karhani masi full proof akhoi adum exam system ama oigane ha basidi haibangam de haitare masi adum loophole mayam ama adum leigani adum leibham je thoi haitare magi tawriba system sina haitare maram di Delhi dagi akhoi magi keno si akhoi ki karhani sillang aga makhoina keno ta akhoi state khudimukta loina mak thaduni question keno memse adagi tharpa haibista masagi hojiki akhoi technology ki thakti wange hana hairaga su hairba technology ki thak phanayamna wanglaga su masibo adum manipulate tongna ba hack tongna ba adum makhal gi akhoi keno jingso technology makhal atopa mayamam su adum wangi haitai aduna sima mayam le aduga hai sing si akhoi keno da masi question sing leak oina na bagi magi tong ba mayam ma le gre haitare akhoi area possible area mayam ma le gre aduna marum oire harga asigi leak keno se leakage adum masi adum thorkani ada tungdisum thorkhini aduna hojek akhoi ki keno da ngarang akhoi Manipur Pradesh Congress Committee ki akhoi president to birba akhoi ki han ki chief minister honorable MLA keno o ibo bina man phungdok se wapam sing do madu ta semti akhoina keno gi askari hani sum tasin bada yengsin bada akhoina khangjin ba yaba wapam mayam yawe habatai lobu yaba wapam mayam yawe aduga ngasaya hojik haiba asimaina question leak oi gibadagi magi exam do han pangthok pa loiraba exam do amuk cancel tawre amuk nauna pangthok lani na hairak pado adugi pot tu na maram oire hairaga maduna piriba khutung sadaba awaba se adugi mandak yam gre wang gre haitare ne
ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯗꯨꯗꯒꯤ ꯊꯥꯔꯛꯂꯤꯕ ꯑꯩꯈꯣꯏ ꯊꯥꯕꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯌꯥꯝꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯂꯤꯁꯤꯡꯗꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯨꯝꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯊꯥꯞꯄ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯚꯤꯂꯦꯖꯁꯤꯡꯗꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯍꯣꯇꯦꯜ ꯀꯔꯤꯅꯣ ꯁꯤꯇꯤ ꯑꯃꯗ ꯄꯤꯔꯦꯅ ꯈꯜꯂꯁꯦꯕ इवन अदु ओरगस मखोय ट्रेन तोंगदना चतुनी अदगी बस तोंगदना चतुनी अदगी नत्रगना इवन फ्लाइट त चप खोप अदुम यावरिबनी असमायना तौरे हरगा अदुदैदु त मखोयना मदुगी थाना खोनबदा मखोयना चंगजरिबा मखोयगी फाइनेंशियल बर्डन दो मखोयना पुरिबा फाइनेंशियल बर्डन जे अदुम अदगी मदि वांगी हाइतारेने लाइरब इमुंग मदथि अदुना असिमगी फिबम मयामा अदुगा के एग्जाम वाना थाजरे हरगा एग्जाम कैंसिल तौरे हाइबदुदि थमोय चाओयदब करना यावगथगेबो अदुना अदुमायना तौना महिरोय मखोय हजिक कयानो हाइबिरिदो तारामापन सि लेखिद्रे हाइबसे चुम्मिनेबा अखोय अदुम सुसाइड तबगी अखोय पाउसि ताइदना अखोय थेनैदना अदुनेबा हादा हारिबो मयामदगी टेक्साक्टि कनाना पुदोरिनो हाना हजिक क्वेश्चन मा अराइज तौरे इसे मसे हंगबा यायबा पीबा द चुम्मिनेबा अदुना हारिबा अदुमायना अदुसिगी टेक्साक्ट से responsibility से लाइदिबा अखोय बीजेपी न लुचिंगबा एनडीए गवर्नमेंट्स ना माना पुगदबनी यान हाइबो वहम से अचुंबमनि हाइताइने